Imphal West District ki Tairan Pokpi Khul-Da hangliba relief camp talaiba Hanjinnaba imung sing chayola sigi manungda mayumda changnanaba semba Houkhre. Ngasi Imphal West District Deputy Commissioner Mayang Lambam Rajkumar na luchingba tongan Leingak-Na Department sing MSP Dishel Health PICD Security Force sing apun ngasi Tairan Pokpi ki khunja singna makogi mayumda changduna sit sengbagi thabak pangthokre hari. Ngasi ki thoramadu da Imphal West DC Mayang Lambam Rajkumar na haikibada Leingak-Na Hanjinnaba imung sing mayumda Hanjinnaba gi Paikhatpa thorang sing saruk amoina District Administration gi official sing na sinduna yumna humfu leiba Tairan Pokpi khulgi khunja sing mayumda Hanjinnaba ngasi asi security personnel amadi tongan ba department gi mioi sing yauna yingsinba laktuna sit sing matawbani masigi mamangda new kaithal manbidasu camp ki fibam amadi mafumadu da leiriba mioi sing gi punsi mahing amadi fibam sing SEO ADC Kangpokpi yauna security force singa yengsilure Hanjinnaba imung sing asina makoigi Khul-Da punna hanjinba haibasi Tairan Pokpi asina ahanbagi sarukta yauragani makoi chayola sigi manungda soina Hanjinnaba ngasi electricity amadi atai mathau taba sing mari leinaba department singi official singa yengsinduna semjin sajinba hore Leingak-Na makoigi yum sing asi semjinaba lupa lising humbudra manga ahanbagi oina makoigi account da transfer toraklagani makoina mayumda leirabasu hanagum relief camp ta leiringai da phangba khudongchaba sing adumak phangkhigani Loinana makoigi punsi mahausagum leinanaba PMYA na chingba scheme singi khudongchaba sing pigani haina phongdokhi Public sing nasu moju meeting pham me haraga koi isagi keno da han lasi haibagi khongthang ji lorpa matamda koi nasu district administration nasu masida pangba yaba tawba yaba haktheng na isamak sida lae haraga thabak ton thor ngai gi ngasi jo koi sengba su hore adagi district administration site gi su koi napi sing bi songjil le ko chele mayam sida kapthokpa khothokpa district administration adagi health ki team PHCD gi singi mai gi adamaina plop lagminare haraga moida koina pigada support sing je koi tanaminabani financial support kaktanatana other government ki support sing ju pire haraga punna khong thangminanaba madugi step to launanaba yengsinba laksabani adana sigi week sigi manungda dum positive outcome ama dum tholaknaba gi podama dum uba phangadra in khalli Tairan Pokpi khunja singna phongdorakpada ngasi DC lakpiduna yengsinbirame chayol amagi manungda lupa lising humbudra manga pirakani hairami adu baikhoi gi chahi ani hena yum thadokhrabani hekta changlaga leibidi yaroi masida yum sing asi semjin sajin bama changi matam asida pot ki mamalna tangbana karisu kona bangamloi haina khali hongjinba taraga so ayuk nungthildi fare numidangi matamda leibangamloi tumba chabu kigani hana dauna irang hek thorakpada asiba khaktani mangjari maramdi kuki khulasi yamna nakna leiri Leingak-Na kukiga tainariba mafam singda security matik chana ngaklaba matungda changlabasu changani haina phongdukhi isi masak laga dei mai makataba dei lamsang ochi department ge to pasai ki mayam laga koi si ye kuta tawrame disi masan haira mes maina yum amamangi 75000 piraga yum senjalaga handaki wisida yum sida chango aduga koi hana dirita leiri kana phangba khudong chaba moina support tawba rasan kai gra do adu jum chang naina koi makata na adum pithani hek yum no khongjale na koi ka oi pholoi na dumain haibirame disi masana akoina haining baje 75000 je khatana di akoi gi soi ba yum je semjambadi yam wana thogadadi khale government na sidagi khara hakotlaning khodi akoigi yum jinga silakani rang tharakani adeidi sahi ani rang tho thamama yum adu da koi hek changaga lei bhai je yaroiba semjan sajan lobugi sejan sajan lo ba ngata ne do chidu sa taiba akoi je akoi isagi iranai oijadoira sarkana condition lobiga dara chidu ai khangjaninga security je koi na haiba je mathakta akoi ga moi ga tainaba border je sida thambiu haba security je ro security hana thamama matung no koi hongjan jage haibine ba security laitana koi na hana hongjala lebidi akoi ju ki je haba